Hi everyone, welcome back to my channel Gitanjali Story Time in Manipuri. Ngasi su wari anoba puraga lakchare ado ngasi gi wari sidi Divya Bharti na sigi bagine mana sigi base April gi 1993 da legi da bane magi tragic death ki matang gi wari ne ngasi le jado ise ado Divya Bharti se 1991 de gina 93 bugi manung de am phawramba heroine mane masak su am phajabagi maming am chatle ado doga maji acting se am thina hai acting se mangonda piba kari haitane roles am phajana mana portray tauba amasung mayam gi thamoi sumat pangamba adugumba kanon actress ama oiram khiduga she was the highest paid actress of her time and khwaidagi paisa khwaidagi highest paid oiba heroine amasu oigi Divya Bharti se February 25 1974 da mase Mumbai da Om Prakash Bharti kauba mane aduga Mita Bharti da mama machanupi ahan oina poe aduga magi manau nupa amalei aduga magi half sister amalei hai magi mapagi hana previous marriage dagi ora male Divya Bharti se angang wedding ai dagi ado masak yam phajabagi masi khangni mayam na magi kari tare ne yamna personality se yamna jangkhon banungsi ba masung min ningon hekte nungsi ba pohon bado aduga mase angang wedding ai da mayam na angang ga man da bilai dhabi ga man na khoi mo dai lekai hai kanu hai tare ni never ga mi sing na hai mama da ga hai kai de lai dhabi no nang pu lai si na da mama na ga no ga lai dhabi na ti ai san pi ni kai hai na hai di hana dum ma khai ga to bu dum sak dum phajara ga yap ti khang de yam na kari lai dhabi ma cha ga ma la ga ngor ga thina phajabajani aduga mase adum angang wari ngai dagi jagoi isai amna dum pamjare aduga magi aim je hai kano gi Bollywood ki actress oi ba ina ado ina pamna adum maje kano acting class thoropa dagi di angang gi model oina child model oina ga adumaina dum thore mana lektam base Manekji Cooper High School da tamme dumaje high school di sungloi loisangidre mana class 9 da drop out tawrani aduga Masi am tina kanoi bhai tare ne restless oi duga mangonda haidi heroine kumning bagi mangonda masada restless oi bido ado duga kano tau bagi haidi film kum doine na adum lyric se so yang phatte masi lyrics mana zo lyrics pa paning de na adum masana magi interview daga haluine adagi magi sigi kano se film gi line sida kumak na bani haina mama na su phare nang lyric ta su kano tau jamni na mai onjaning drabani na nang apamra dum tawlo hana mase modeling gum tawdana adigi kano gi acting class yaudana dance ki duga koi pin up model gumba calendar daga thaina masak phajaba kano ga yam hapna rami matam amada khoi angang gori ngai da adugum bagi adumaina masi leiraga mayam sina haidi smaina model ama lei Divya Bharti kawi masak yam phajai kholi habase mayam sina loina khaga khangna ba hore mai hojiki mai gi pin up model gi adugum mana saina commercial gum macha macha tawbasida mana chahi taramari surapa ai class 9 ga karakpa saigise sida magi hamba movie offer lak toine ngai mayam na magi matang da tarakpa kholakpa dagi cinema maming sina guna hunka devta hai 1988 da mithunga opposite mithunga magi si movie si pirakpada mapa ga mama ga sina yam angang oiri male chahi taramari sudangai duna movie se kitang kano taw khri duna kitang ma se kitang mature oi gisno aduga acting class ke kai tawri ba kholi ba sing se oina taw gisno na sigi cinema se mama mapa ne yada dana kumhan gi de adu hiziki film je yada bagi khara matam mi khara ni tha khara lairaga ma si nongma video library da matam amada di video library ne cassette ka wairaga kano to mi ko VCR daga haptana khotana yam yingnara mi mayam pula family sing adumaina masu taina ke kano ma cassette ma wai basat pazani wai bagi lip khoi sagi video parlor sida leiringa sida Govinda hero thaina hero yang kumamba Govinda se maigi mayam basi director ore male Kriti Kumar haina masna Divya Bharti je uraba ubudagi mas hekta nga mas ubuda ngaw karjani ngaw bai di just not in a kaidi phatta bagi sense na ta ba haidi masak am phajaba matam du da Sri Devi so yamna no yam phau bagi mayam sanam craze oinari matam ne ada Sri Devi man ba nupi angang nupi mcha si bu kai dai no thong phajagre da na mana yenga lai bsani adugi mana yengi si su kai no da magi cinema ama namgadaba magi ahamba Radha ka sangam haina Govinda gan namgadaba adogi sigi Radha thiba fresh masak ama yeng ngai gadi mana pamjaraga leram baduga ada sigi Divya si samana Divya si Radha magi sima dogi Radha do mana ek pamjabro tho ena mana approach orani Divya Bharti je Divya da mana
approach tawraga asmaina nang ai movie da haina ai kano komhaningi khole noi noi yung address piro do ai lak ke khot ke noi parents haina ba khopa tawdagi Divya so haraw ro my address su pirame phone number pirame adoga hojeki Kriti Kumar sina la aga mama pa sida haina re mana asmaina cinema ki khotpani aradha ki sangam haina kana Govinda gi opposite da kumgadabani khokadabani hena tawbudagi mas ahamba movie amadu su mithun ga kumaudu su kumaudabagi yamna sum nungai da laringai sida mapa sina phare phare re yara do mama ga dum chatlaga khotlaga dum namba yani khoni harapudagi uchina china Om Prakash na mapa sina OP na kawai mana OP sina yare yarapudagi harauraga adudugi mana haisi kitang di maturity kitang da wali banina khara magi body language gumba kai gumba khara gi workshop ama yaurasi aduga dum yarani hena ma se dogi workshop yaura khotlaga sum yaw ba haurakpasida film se kari gi no khangde moi manung da problem khara leina bada moi sum rumor khara haibada Kriti Kumar sina yamna positive oi bajani kano sigi Divya Bhar kano da Divya gi matang da ai mi atopa ga wari yam sanna ba khotpa ga se hekta yada ba khotaba dagi producer ga lakpa se hekta wari sana handa ba dagi di mangana ga koi ko ra angang se ko pu pu ro chapak torok pa se dagi director ga producer gi barak sida yana da na Divya je sigi cinema se phanghoraroi aduga cinema sina Juhi Chola da kano pi grani adu ma se dagi ma se mu masa se mu kitang mu nungai jadare ai saina movie ama mu chakhre ama chi ju mu phanghodre khotre na adagi tai sum ma se dum leiraga adum offer di ma se lak pachani lakpada ani suba mu offer mai ahum subai tare ahum subai offer lak pasina Boni Kapurna magi anoba fresh kai haitare ni heroine fresh face ama ngai thiraga lei bajani leiba magi movie prem na ahamba kanoga Sanjay Kapoor ga maju launch taweba Sanjay Kapoor so adogi tawbagi lei ngai sida mana Divya Bharti gi matang na taba sida mayamna Sri Devi Male khole na tawbudo mana mo approach tawraga amu moi se mu sima se gi mu yaraga amusu for some reason moi gi huziki magi khangde ma ju khara mature oiba wale chahi tara mari suda ngarimne aduduna maturity khara wale khole na tawnaraga amu ma se movie se amu na kumba phangawroi aduga huziki prem haiba movie sina amuk tabuda chakhrani adagi Subhash Ghai amu lae la aga masu umu anoba nupi yengaga leingai sida Sodagar gi mas approach tawre adu ju mu yanara khonara kanda kaino moi kai moi manungi movie manungi khangde yanada badagi movie se amu mase phangaroi aduga Manisha Korela da oina sakhrani Sodagar se adagi mase depression jaba haure ne haidi kaino aina like tamaga loi toktho e moi workshop yaure acting class yaure kholore adu movie se la ga kano da haidi completion su pang phangde khote na mase depress oi basida mama jina phare nang aspaina depress oi gano khot kano vacation oi chaluraga just nang mind fresh oi raga mu khalaksi khosi na vacation pu doini kano ja Kashmir da moina Kashmir da ziki koi moi gi vacation gi leiringai se sidaida reach out ama tawra ani director phauba south ki matam nugi hekta gi famous producer director ne mai maming sina D Ramanaidu bana hai mana contact tawra leading role ama offer tawni cinema se maming se Bobli Raja kawi aduga hojiki Ramanaidu gi macha nupa Dagupati Venkatasai mai sigi ahamba maso launch tawdoi male asi sigi movie gi mas offer la hello na moi sai gi Kashmir dagi vacation je loisan da bida moi je numini ni humni da hala ani hala aga hantakti uchinna chinna yanab dagi finalize tawdagi cinema se number hore 1990 sida ade muziki movie se release tawra kanda yam kana budi blockbuster di oidre but movie do dum hit di oibra south ta oiraga sigi movie sidagi mayam sina haidi acting haine kholi ne na maming se phajana chatlaga ma se back to back south ki Telugu gi cinema se tawkhala ani 1990 dagi na 1991 buki manung sida ta chahi mada movie mari manga ga se ma ka sign tawraga release ka tawre adagi Bollywood ta yaure smaina Divya Bharti do haina south ta yam thina famous oire magi cinema sahi amadugi manung da 1999 kano na 1990 dagi na 1991 se sibox da cinema mari manga tawre khole na lakpadagi producer sing director sing sina ma se recognize tawba hore haide o ma thaba phajana tawra male khole haira male khole na aduga finally mana Hindi movie da id Bollywood ta debut tawning ba se asi je ma phangjadoine magi ahamba cinema magi Hindi movie gi debut je 1991 da lakpane
aduga masigi magi cinema maming sina Biswatma na Sunny Deol ga magi first debut oi ado sigi movie se yam kana budi hit oi gide but everybody na yam hai mi loina mang na ningjang ba isai ma lai bani isai se ado ki matik kano tawkhre phau bane haina sat samandar to mama isai ma lai bane ado do asigi kan isai se movies de gi hen hit oi gidoi ne ba oiraga mayam sina ekta maje sigi movie sigi kanu sigi cinema siga isai sigi matung dagi mase hekta mayam na tan tan ba hora ne di egi cinema da na kumbiu lo ina mase dagi famous oi ba hora ni adoga March ki 1992 da my second movie la ani second movie se Govinda ga tawdoine romantic action drama na Sola or Sabnam ko base release tawrani aduga sigi movie sidi aroi bi di box office hit oirani cinema se oibedagi mayam je ma ki level se hana just star amodagi superstar hai tare ne hekta female superstar haina ma pukhat pi doni si movie se aroi bi da hit oidoni ko ta aduna mayam sina Divya Bharti na dagi Govinda haina si cinema se gi matung dagi ma je pura recognize hai di leading actress ta yamna recognize tawraga superstar ge kano pi gari ma je stardom je pi rani sigi film shooting tawringa gi manung se Sola o Sabnam gi shooting tawringa gi manung sida kano si Govinda je atopa cinema ama kana tawro lai ba ma se cinema se ga huziki mana atopa cinema ama number se ga Sola Sabnam se ga overlap tawna ba jani tawna ba sida matam dugi yamna famous oiba producer director nupa ma lai mai maming je Sajid Nadia wala na masna Govinda magi sima tawba aduga overlapping chatna ba huziki kano se ga Sola Sabnam se ga adaida huziki Sajid sina Govinda je una bala pajani moi kano ga Divya Bharti gan mana nami ba cinema ma pham sida una bala pasida Sajid sina Divya se u basida ma je u ma je ngau gora ba te Divya gi innocent oi ba icham cham jaba degi di masak phajaba u degi ma je mesmerize oi doine ba oi degi Govinda dam te intro to na mana hai bajani hai basida Govinda sina Divya Bharti ga Sajid ka je introduce tawraba tawdagi moini sidagi dum wari sana ba horani hawdagi tam na sum kano phone da wari sana madagi dagi set ta dum la ga dum una badagi moini se nungsina grani mana nungsina ba horok basida chahi tara tari changak padani mana mama ga mapa ga sida sumaina Sajid ka lohong ninge khotninge moi ani yam nungsina re kholena hai basida mapa sina op sina yarakta badagi mana hai sinang yam angang oiri nang lohong ge hari do dui mathakta nang ni Hindu ni aduga mana Muslim ni aduna nang wakhan nu ngatang khanda go nang first boyfriend ne da aduna da dum luhung ba je hauna de khote na mapa na ngang basida mana yadra haidi ma di Sajid ma da dum haidi mana da nu pa to luhung moi ani luhung ani kholani na adu mapa na yadra ga sumoi ni dum koina doini mapa na yadra ga suma je dum relation da continue tawre adu duga mama pagi ayaba yaudragadi mana mase adult chindragadi mathanda luhongba yadabanina mana chahi trying pan hek surak pagasiga adugi olak patha sida mama da phone tawraga hairak pajani haidi ai luhong dore Sajid ka nang lao witness oibagi lao kholona aduga ai haidi ma do saina kano khak tawraga luhong doine mi yam yauroi close family khak pullaga luhong doine khotoine na hairak pasida mama mita jina napa da hana hayo aduga nang na napa do kawraga yaraga di khoi lakke napa na yadadi lakpa pharak da dong male na haibse Divya sina ai mangon da di hairaroi mana yadabanina adu nang langninga lao langnindraga na nangi kusi ne na hairaga mama se phone je ma thamgi doine aduga thammaga mama se di dum mapa da haidrabnina masu adum kan tawdre machatre aduga Divya sina Sajid ki magi apartment da moi family kharak tangkhak tawraga yam na lot na luhong doine magi luhong base mana Hindu dagina Islam da convert tawraga mai maming se Sana Nadia wala haina tholaga kan tawrani Sajid ka luhong ani magi luhong base mayam dagi public dagi loraga thamani ko kaino da ma se kanna phawri banina mai ki career samthina prosperous orimina luhong ba matam da adugi moi siki matam sida luhong e khole haraga di mayam sina kaya pambo oinaramde aduna
luhongbase secretly haidi moina thammani thammaga magi cinema se adu matamda su back to back maji release tawraga cinema se su aroida super hit oiraga leiraga maji highest paid actress su oiraga leiba adu magi cinema phau gi basing se divana adagidi kanoga kanogi shahrukh khan ga mabaini ga kumgi bdo adugi cinema do sam thina phau gi ni divana da su adagi kanogi prem adagi jaan se pyara kainaga aduga mase cinema trying thoi movie mu release tawi 1992 gi matam se mana luhong bagi matam se luhonga leire aduga imung manung di mase changnadre mama pa ga su adubu chai tha luhongba tha mari sura matungda diwali gi numisida sajit na divya se puraga moi parents ki miyum da laaga khoiram da na khotna tawraga adagi luhonga bari na kholam ni luhonga ni na mapa du su upai letre pam draga su ada mapa du na phare luhonga bari na hojikti kaidawni ai di sanu pi su am khatani yaujari se na accept tawrani sajit se aduga sajit su pura khoi yam phaba mayanu pa haitare adu oiraga kano gi divya bharti gi parents ki award apa sing de yengchandana khotana yamna haidi yam close oiraga leigrane ba sajit ne my family ne divya ne moi sing jam thina nusinara legi doine sigi magi movie kana pharo matam jida sajit ka maga se luhong base lotlaga thambani na mabani se lemina ba yadabagi kanona sajit na tulsi apartment haina amalai mumbai da adugi 5th floor da an apartment amada kano se thamdoini divya se thamdoini aduga divya sina magi childhood mate ama haitare mana pok chungai da gi ga moi miyum da thabak tawraga leirapa aduga divya na po matung da sumana yamna luna tawba khopa magi mates gi maming sina amrita kumari kawe asiga ma hojiki kano mafam sida tulsi apartment gi 5th floor se asigi apartment sida leimina doini adu madu hana de sum parents ka dum director male anamana shooting ni na hotel khara da dum lei mapanda khara chat khotna tawdna dum lerakpanina mama du na su enang phare nang mate siga leminaro koi su dum nang nong phadu dum lake khotke na hairaga dumaina moigi kanu se kare tare ne sajid ki mapai ni moi family se sijigi kanu moina sigi plan se da yanaraga dumaina lei doini ma se mana sigi matam sida hindi movie tawtongna ma se south ki movie su yamna kumba male aduduna cinema gi shooting gi ne hana mase south da su yamna traveling to bai tare hapta amda dum 3 days ti adu maje map kanu da south ta mu simana muni amu halakni hindi gi mu namni khoni tawrani aduga mayum da su yam kanna leiba hawroi aduga mase adu matam da superstar ama oirabani highest paid actress oirabani movies mangon da movie gi movie mathang lap matam ne mase angang haitare ne mas angang ne chahi try pan haise magi makok da fame gumba chang base adum irai line adum chang hini guidance fazana to pidrade aduna mas aggressive oiba hora ani adagi wa macha da saubi adagi tantrum gumba kano toba horokpa director da mana pamba costume natragana dialogue oidragadi adu ma toropadi mayam se mas aggressive oise khaga khagna rani aduga sigi matam da su sajid kama bani se yam khana ba male moi ani zigi adi lohong loira kan sidane khanarak pase dum khanai ana matam da khanara kholaga dum lei hedi sajid su dum chilla leiba adagi divya su dum chilla leibage aduga moi jino kano da US da movie to bagi shooting to bagi lakpa jani la aga nungdang sida sajid ka khanaraga mathanda sauraga churup mane churup su yam thak male ada churup sina mathanda kano da makhutta chuzaraga saw go khopa tawi kholi kaina ga su adwaina report tawi manas 1993 ke side gi ni magi sigi behavior ma change lai se dagi use ko gi drinks toina tawkhalapa adagi churup se su pura chain smoker all up ni ma se duga sajid ka so dum khatna dana khotna adum tawjani aidi maju aidi mai nu pa duga lemina ba phangdre aidi mayam da su haidok pa yadabni na openly mayam na budi moy ani koina yana lei du luhongi ri kanam bu khangdaba April ki tang manga 1993 jani ko mai gi tragedy thok toise ada April ki tang mari se si se ma Hyderabad da kano shooting ma chatlubagi nungdang waram da ma se halak toini hala ani aduga nongala kan sida Mumbai ki yamna atangba jaga Bandra sida 4 BHK ma mana leibagi finalize tawna re pisa pina dana khotana mana leiba hujike apartment di sajid na kano tawbi bani rent tawbi bani duna ma ju paisa do pairani na cinema so mayam super hit chale movie so mayam lae aduduna magi mathanda chahi try pan surak pasida chawraba apartment atangba ma mana Bandra sida finalize tawraga ma se halaga adugi
tang manga se asigi nungdang se maje pai gidaba amu kano da Hyderabad da ada man Hyderabad to ai chatning dre da yum je haina lairu bagi kholu bagi celebrate oin tawrage nonga laga yung anta pai rage hana maje decide tawre duga mana mai manau nu pa da su haina pau si pire saina ai lam kan apartment 4 BHK ma laire khole lao kholo party taw se na duga asigi matam sida Divya Bharti je Nita Lula ga yam undi nei hai Nita Lula se kanoni ko koi famous kanoni Indian designer ama oye hojikti ada mana lao saina hai ngayung anta isu kano da Hyderabad chatoi ne do ngasi ji pau nuai besgi oina party tawrs lao na mana kauduni ada masi Nita Lula ga katang lunati nei hai anamba matam da moi matam do heroine sing do yam thina mangona su jealous ka bni da ma ga kaya film industry de ki kaya luntina di hai mi sing se aduna Nita ga diam luntina ba ada Nita ju yare hoi la age na ma ju Divya gi upcoming movie magi costume gi matang da khana nei na da ba ada mana phare adu di ai la age mai nupa Sham jiga Sham Lula ga la ke do ga Sham je doctor oi ko ma je psychiatrist ne hai Divya gi manau pa se Kunal ko go Kunal je Kunal hana pung tara sai si la ani la aga tara makhai tara pasida Nita ne mai nupa Sham ne moi ngi la aga pung tara makhai ji yore e Divya gi apartment tulsi apartment sida aduga moi se phamdana khotana tawraga kanu wari sana ba horka na Divya sina yu gi bottle ani puthora ani amana Mauritian ram amaga aduga black label whiskey ga puthora e aduga TV da kaino ma BCR da kaino ma tharaga moi se phamaga wari sana dana khotana yu je thakba hore aduga kaino sina mai gi mate Amrita sina manung da mana snacks num kai kaino chana ba chips nung kari gra khara semo kadi ma marina bai tamne do semo ana kitchen da changaga Amrita se chak kai thong dana khotana leire ade nga hak leira maga Kunal se tarama thoi ga tarak pasai sida ma do ware chalage amung nang amung kana tawro kholo congratulations nang yum leibe gi khot pagi tawro maga manau mai maupa sidi hangrani mayum da aduga Nita ga Sham ne aduga Divya ga moi de dung party tawla dung continue tawrani adum pek amadagi pek matang matang thakdana khotana wari sadana khotana tawre moina use thakpaje tara dagi tara makhai dai thalakpaduna pung tara mathoi makhai tarakpa sai sida Divya se phuklong hagutlaga magi balcony sida churup thakena ma se tholak pajani thoklaga mana ziki living room dana Nita ga Sham ga na sima ko TV da kaino ma mayam interesting kaino mala en mo moi ni di yenga legere aduga Divya sina di khara di ngawre ma su ngawraga balcony sida nga tharaga smaina adi moi gi balcony se mai ziki balcony se mai gi balcony se sigi tulsi gi whole apartment se loina mak anamana grill loina happy ko moi apartment ke ke sing khadu sing je balcony sing je aduga Divya Bharti gi mai gi di kano do grill hap do pam de na hap da male ada mana saina kaina kitang kano balcony se makut ma thamaga nga tharaga makut ram gi whiskey do ma bottle do loi sang rab ne do ram gi glass ma pairaga churup thaga mana Amrita ga sum wari chana raga leiba jani wari chana raga Amrita ji ju kai thongu ge kho koina sum kano sak thong thong na sum ngangam bajani aduga Divya Bharti se hagulak aina mana haina chapthara leiram badagi hagulak ke taw basida magi balance se mang aga soiraga balcony dagi made taraba 5th floor dagi taba sida saina makhon ama taine na Amrita sina phakna laithok pasida Divya se leiramdagi ma se parana balcony de sen thoi yen kan da di makha da Divya se ta le se u dagi Amrita se kanna lawrok dagi Nita ga mai gi siki mai nu pa se si ga ju chen thola kan se da balcony de yeng dagi Divya se makha da ta le u dagi ma se makha da rong kum dare chen thara ga yeng kan da Divya se makha da saina mamai se uppa ga tar ga lerame aduga mai gi body di leng da bida ma je sor hon ba da mihun ga soro ka di sor di hola ga lerame do ga mihun ju phang ba dagi kutakta moina kano da hap moi gari da hap ga Cooper gi hospital se da pukhalani pukhalakpado Cooper gi hospital yaw matam na di Divya do death on arrival haina hairaga ma se sire na pau pire adogi pukhalakpagi timing sida Nita china magi parents da moi inform tawre smaina Divya do kano dagi tar e kano gi moi gi 5th floor gi balcony dagi tar e khole na moi inform tawre aduga ziki Cooper hospital sida moi na kannabadi yam kanna khotna bazani hoda bado dum ma do internal injury leiba dagi internal bleeding tawdagi asmaina leitre na hairaga sajit sida
phone tawbase nungdangi pung ama ahingi pung ama makhai sida phone tawjani smaina kano do tragedy mi thoye nang thuna lao Cooper hospital da sajit se da kolokta maje Cooper hospital chela akanda casualty gi ward da Divya gi asiba haksang se ubasda maje wan thar ka maje kapane ba mana Divya tawra kapane endagi di postmortem gi maje manung da pusala je na postmortem tawra ganda sai gi internal injury internal bleeding haina daina leire aduga magi phaigan gi saru jisu machet toy gai oina kai aduga magi makok ta ju yam chawna saru do kairaga brain da e changi kholena aduda sibani hena doctors na result do pire ado dugi matamda social media gumba laiba khoppa natabani na nongala kanda April ki tang taruk sida moi film industry mayam adai mi sing loina mang news se khangna ani khangapodagi mayam jik moi gi condolences mayam adagi di news channel da paw haido ya saina Divya Bharti dos maina tolan de ki tara laitre khotre Divya gi body je ma pada senare tang tarit April ki tang tarit 1993 da aduga magi body se bile parle crematorium da mai thare doctors na sign magi sibagi death certificate da sign tawri sidi accidental death haidi ma swaina balance so soi bidagi adumaina balcony dagi tarakpani aduna ma sibani khotpani hana sign tawni adu mayam singsina yamna hangningi ba question singje karamaina bo accidental death ta kamaina dolani tara sidoino ma dubu mathanda chongtha jarira mayam jina hangraktoise adagi kanagi di kanagu mamna ma se indhu boirangani kanana responsible orino kholino habige question ma mi singje mai gi theory mai gi conspiracy theory kai ke se matam khot pa haunar an hedi karam maina just 18 years old oiba kano husi top actress oi dubu mathanda kamaina dolan dagi tarak doino ma ji sungoi oiroi ma si amtang the police chamona demand of hore amtang kano tawro an ai amta thijalo kholo si mathanda suicide tawrira thanda sijarira natragana mathanda dolanda chongthara sijarira natragana mi man inhaba soidana oirangani or kanan ongi makhut soidana yaurongani na torokpadagi di policing jina investigation haurani ko police ki investigation haubase magi lead detective se ji yadav kowe aduga mana sajit su kokhalle lagi kano Divya gi parents su kokhalle aduga ngasai nita lagi mai gi manau nupa kunal lagi nita gi nupa syam je kauraga questioning tawraga grill taw ko hore hedi kari no khopno nungi tu da adagi sai mai me tu zo yaw na koi moi aham da ni kanu me chiki kanu statement se kon lawe hai moi ga sai kanu ne sajit ne nita ne syam ne kunal ne doga Divya gi parents ga si hana moi questioning taw hai phana koina grill taw jani chiki detective sing duna adubu mayam na mai gi en haido mai gi conspiracy theories mayam kari bikhalak pasida theory khara maje maji sije oibe yai haibagi theory khara se ai mayamna dum haijaram yeba asi jingji ne ba moina yamna mayamna yam thajaba kanu haitare theory haitare Divya na tang manga gi mamangda yorama na Hyderabad da shooting tawuse si mana Mumbai da pairani haibagi timing sai sida suji cinema ji gi shooting tawriba magi co actor ga oije kan party ma tawi hai moi room da party tawraga yu yam thakma le doga yu ngauraga maje airport tala aga Mumbai da pairakani hai pairaga ahing andai da yaurakanda di tang manga gi kano haitare ayu nganta hairoina ahing haitare tang mari gi ahing se sida maje yaurani yauraga mana mayum yobasida sajit na ngairaga lerambajani ngairamaga moyani se adugi yu thakpaira kari khongni kanongi matang dagi yam thina khanai haiba khanabadagi sajit na sauraga yumdagi sakhibajani chatphajida mana sajit na chakhare na saumandana sajit na mana phone tawraga magi apartment jida phone tawraga nang minute 10 manung jida nang halaktragadi nang na last oina ai udoini na dumaina dhamki tawbajani kanu sida sajit sida nang halaktragadi na ado sajit to dum halak oidoni numitse halaktabadagi ne pamana ayunta hagulaga magi apartment do book tawramaga aduga mamana bising do kauraga party tawrise adama yamna hai adada theory na harise sajit ka khana baduda khala o haraga halakta baduda mathanda dolandagi chongtharaga mathanda sijaribra haina amalai ani mayamna haije madu depression gumba film industry gi mi singjiga kaya pundaba adagi mai nupa ga leminadaba khotaba sizina masi depression sabdagi yugi thakbagi condition dune ani duna fuel tawraga madu mathanda dolandagi chongthajabani hen amusu
sigi theory je mu pukhale ado sigi depress oiba mathanda sijabagi theory je pukhala aga mapa da question to matam da police na to matam da mapa na flatly refuse to we haidi ai chanu pido depression pi dong nati ma no ina mingun da pi bani depression je ma dis mana haidi amangang oina success to ro kholaga success lo ga leibani mangon da awat pam da leite khote adu haidi man mathanda kana to banate depress oiraga sauna raga mathanda chung thaba nate hana mapa na ni accidental death ni hana adum hai leidoi aduga mana hujik sidoi ban numit se si moi ki mana leiriba balcony se Divya Bharti na leiriba balcony se sigi makhada car yam dum khamaga lei hai adu bu coincidentally numit da car do amata leitaba jani aduna mana tarakpa matamda car da at least tasalamaga di yam kanna soi do bani du bu car amata leitabani na hujik mana tarakpada concrete ki floor moi makhada flooring to do concrete ki flooring ni aduda yaisan bada magi brain sokpa injury to the sea bane adama yam haije kari gino do gino mita car amata leitri do adu somta investigate to sene ba haidi kai man na hanga ya dum khame car na khambam leita na jaga lai pote du ki moi gi flat to du ga mana sibanu mi sida car amata leitri se kai gino na aduga amana mu maya amana claim to ko magi close friend amana claim to we maming di moina with health to re my relations no ga sajid ka luhonga ba khala ra kanda family kanoga Divya ga my parents ka my mama ka se si mo ani gi relation je strain way na haiba ai kaya kano phasana wari sanada ba mo ani mak chu khatna ba de gi Divya gi yu thakpa churu thakpa ne gi magi sign behavior sida zu mama chana yamna chai bu khopa to yam toina khanai hai aduga mama na Divya sina haina dolan de gi tare hana hospital de yaure haina ni ta na phone to se my parents loi hai ni haibado mama du lakte hai ba ahamada mapa duga mapa OP ga mai makpa kunal se moi hana la yen haiba la aga kunal se na kapaga leiri ngai sida mama se kona pungkhai mo leiraga yaure hai yaura pasida mana mama da onjalaga ma si je nangi manam dai si ni nang manam dai si ni na mama da man accused to bajani kunal na adu kari gi no haiba du di kano na police na investigate su to widre kai moi gi family gi personal problem ni adu du na kai su mama duga dum khana bagi wani man adu gi makrada mathanda aidi mama da taina badu di adugi kano leite evidence leite haina question di lakte adu erga su mama na biduna hairi se mama du kano masoi na haina bagi oirangani na adu theory do mulai aduga yamna suspicious oiba thaba amam thoktoini sigi mayam dagi question tawdana khotuna police na investigation tawringai sida Divya na siba tha pharak pasida magi mate se Amrita se mathanda heart attack da mu si ena mu pawla ani adu du mayam na hai se kari gino sini da haidi Divya na siba atu koina lairapado di nong ta heart ki problem leite khote hai aduga Divya na siba tha pharapada mathanda kamaina heart attack to siri no simi kanano amna Divya se kanano amna halaga magi mate na wari asengma khangbari na adu du lot na bakona bada magi mate sizu heart poirangani na thaina mu mayam sina haidi police thijalo hai do police na hai se Divya na siba matam dagi Amrita je khoi pura shock ta sakhidana statement police ke statement je phajana pi bangam da bagi maje mayum da dum mapan tho oyaradana Divya na leiba mayum mai sai mana leiram ba apartment se da dum lei kholena haiba adana mana shock chamandana magi stress tuna heart attack tawraga sibani do magi statement du di phajana lahodre ma do hana shock ta leibidagi wangang mangam da badagi officials kano di mongon da just wahang pahong bri tawgi aduduga official statement di lahodre na police na hapakpadagi public sing tina sawre ba mayam sing na karino no ya haidubo magi number 1 ma kano na ni Amrita na ni uri do Divya tagi ba adudana magi hana official statement ai ba lahodana magi sign lahodana karam atopa mi jing gi law lairaga tha pharakan tha pharajibok da ma dum shok ta lei na noina hairaga magi statement lawdri se kai gino na mayam sina demand to hore police da ada ma kananom na mu theory amaga laktoi theory sina kari no haibada Divya se mathanda kano toroga soiraga khotlaga taba nate mathanda sijaba nate ma se mi man hatpani hensne ba hali sina kanano haibada Dawood Abraham kano se gangster do aduduna hatpani hena kananom na moi police amana theory ama pukhalaktoy ni sida pukhala ise moina hari se matam duda 1993 gi matam se sida kanona Dawood Abraham na palami ko film industry sing je hero heroine sing je moina hai ba ngai ya ba movie ga je sin si kumalu ka haraga heta amadagi ama change tawba adugumba adagi moi gi function kai kai da actor actress sing je kauraga
jagoi sahanba khotpa moiga kadi matamda maga link laibase yam kana problem oiramdari ma se wanted yam kana oidri du matamda gangster ni di khangaga leiraga so aduna sajid ka daud ka se yamna kanu tawbu male close oibe male duga daud nam dubai da leiba matamda su adum chatlaga dubai da su dum unaba khotpa tawbasida Divya sina Sajid ka Dawood ka mabayni gi laiba relation se yamna close ho imangre haina mana pamdabagi adui matang na su toina khanai hai Sajid ka Divya gi relation ji ju aina hojiki aina habado Dawood Abraham ga Sajid ka na close hoi bje asidagi adum strain hoi rabjani aduga moi ini gi adi strain hoi bje matang maram jina Sajid se yamna close hoi hai aduga Dawood sina cinema se asin asi kumalo si da sin pi je lo si cinema je du to da to ne yam interfere to jani aduga Sajid sina loina yaba sida Divya sina yam sauning ngam jana ni bhai moi ani jam thina close hoi man gare ma du di pura doni wanted in India da thamna gangster ne lai ni kholi ne ma du du na noi ani je pun ba je ai yaning de khote na tawbagi khanaba male adugi khanaba male haiba mana tang mari gi nung da kanod ahingda kano magi apartment ne yorakanda Sajid ka khanabase mana threaten tawbra khangde ba saina nang kai gumba Dawood kana bai ni na relation nang kai gumba Dawood siga na bai ni magi relation je tok tagadi na bai ni wari sanaragadi close hoiragadi aina mayam mamangda wa ma haidokani khotkani hena adumaina su hai kana hai si juma manabi amana hairakpani hai duga police na pukhlapani haiba aduga moini chignari se Divya na khangoi do khangba yadaba Dawood ka aduga Sajid ki marakta wa arwatpa ma khangaba jala aduga mana kaigumba noi ani wari sanaba toktagadi mayam amangda dogi proof to mana puthoga haini haibaduda Dawood na mi tharaga ma si hat poirangani na asimu theory jum pukhlapini adubu concrete evidence proof ti amta laitabani aduga Sajid na su adu di baseless rumor ne na yadrabani aduga kanambu ki haidi recording le hobanate adagidi proof laibanate aduna police na su phajana adugi matangda investigate tawde moi su dum doctor na haiba accidental death se asini na adum adudum hairaga dum laidoini public na police ta mu hangapani haidi Dawood ki makut yawi khole harise noi colleague amana retire colleague amna harise chumbar khopran tawbasda police wajigi investigate tawriba lead na je yadav sina flatly refuse tawriba adugumba amata laite akoina Sajid se grill tawya ba tawrobani moine gi dum marital problem gi lemina dabagi khatnabagi sauna ba khatani aduga adumaina Divya na aidi mathanda season ni khoni haibagi ka imbu laite khote it was just an accidental death madu yu khara yam thakubadagi balance hoibidagi tabani hena haiba adama yamna haije pung amaduda yu kayam thakna aduk thuna ka admaina ngawraga balance kamaina mangaga kano tawdoino tadoino asi soidana maki kano sigi gangster si makhut yaurungani hena dum hanjana dum question ji hangale public sina sumaina question tawre haidi sigi gangster siga link laina ba andagi mathanda sijaba khotpa mayam sigi question je henmandana haidi mana I am Sanupido si raga adumaina mathanda sijaba khopa saugna sibani natragana gangster mana smaina mina hat orangani khotpani haibase question je hangmandana de khangamagdana nongma interview ma TV da interview pidoine interview sida mapana hairise public na ma mathanda sijari ra mathanda chongthajari ra sauna raga natraga Sajid ka khanabadagi mathanda sauraga chongthaira kholi ra natragana gangster amana ma se halira mana wa ama kaigumba ma khangoi do ma khangu badagi harpani khopani haisi loine mak baseless rumor ni haine interview sida ma pass na haidune ma do young oi hoi kitang drinks tawrure ada mana nga tharaga laibani hai ana nga tharaga lairaga haina makutuna pairamaga hagulake tawbuda mai balance soiraga makhung da haina palong kan tawgimne haiba makhung duna nan thu boy khoi nan dha bagi type ta tawbuda da ada balance soiraga ma sibani na adumaina interview da ma pasna pachana singtoraktoine दिव्या बहुत इनोसेंट थी उसको गरीबों से बहुत प्यार था और बच्चों से बहुत प्यार था mapana haina interview da thoklaga accidental death ne na haibedagidi police na mai case ju adum case aina haidunna kanodagi police na manas 1993 dagi case tawrakpasina adum close tawdabida direct tawraga hadi amana mu theory amu hairakpagi amuk taw amagi amuk tawraga
केस सुंगलोई लोइसनबिदा चाही मरी मुसे तुम ड्रैग तौरगा मागी केस क्लोज तौररोइबा अदुदैनेबा मपादुना मपानदा हैन माना थोकलागा टीवी दा इंटरव्यू पीरा हाइसे अदुगी मतुंगदगिदी 1998 सिदा मागी केस पुलिस ना ऑफिशियली क्लोज तौरनी एक्सीडेंटल डेथ नि मा सोइना यू खरा थौबदगी बैलेंस मांगबरेना दिव्याना सीबजे मसागी चाही 53 सुरकांदा माजे सीगिबनी अदुदुना हाइदी माना फिल्म दा लापसेजु याम कुइना लेरम बनते 1990 दा डेब्यू तौरे माना चाही तरा तरुक सुरकपदा साउथ दा डेब्यू तौरे तरा तरेता हिंदी मूवी दा बॉलीवुड दा चंगे अदुगा ट्राइम्पान दा माना साजिसि लोहोंगे अदुगा ट्राम्पन सुबदने माना सीगिसे अदुनेबा मयामना याम पेंद्रिजे अदुबु मयामसिना हाइरिजे मोइना ngangi चुम्मब्रा हाइजे मोइ पब्लिक ना कनाबोना देगिदी मोइगी रिपोर्टर के मागी सपोर्ट लेबसिंग ना थाजदे मामाना हाइब्रसु थाजदे पुलिस मोइ मामाना हाइब्रसु थाजदे पुलिस ना हाइब्रसु थाजदे अदो मोइ जिकी थियोरीज अनि थोकलाइजे अमजना हाइजना मथंदा साजिद का साउनबदगी सीबा मसोइदना ओइबा मथंदा अदु ओइबदी ओइर कगिनोदा माना मथंदा सिजदा ओइरगदी कइदोबगी अयुक्ता चटलगा मागी सागी 4 BHK की अपार्टमेंट दो लेरिनो मा कई मसीनी खंगदी दु कइसु चटलगा लेरोय अदुगा माना ममानबीदुगा माइ नुपा कनोदुगा मनाउपादुगा कौरगा कदबे पार्टी तौदोइनो सिदो ओइरगदी सिउबा ओइरमोइसिनी कनागुमबना आइदी माना अखंबा वामा लोटनबा होनबदा मासे हाटपनीना अदुदुना हेन मयामसना खलगा हौजि फोग लेबा अदु मयाम कई खनगे वरी जे साइड लोइसनजरगे मयाम नागी वरी सि नुंगारगदी लाइक तौबियु शेयर तौबियु सब्सक्राइब तौबियु मथंगी वरी दong थेनरजिको बाय